Indiana Kenmai Louis the Paksana drone attack Satkibagi Totok RPF na condemn Tawi. How keep October Kunda Myanmar is Konyak reason ki Kenmai Louis Kenmai Bilis the Indian Army drone attack Satana Sahi Kungateret Shurabanupi Amamasum Sahinipan Katangai Vanupi Masa Amayana civilian ani Hat Kibadu Marina Tamtina Sokan Kibagi Todok Adu RPF na Kanmung the condemn Tawi Todok Adu Yamna Pang the genocide Amasum war crime Bilis Amani Haina RPF ki Deputy Secretary Publicity Robin Kuman Tatropa Serola Manhairi Serola Sina Makata na Hairi October Kunda Indian Army Satakiba drone attack Adu the Sahina Ribunupum Sa Amasum Angang Amalaki the Badu the Tamoy Sokan White Loin and Taudoka Sokapan and Horabama Sumaki Mayuk Nakibasing Adugi Democta solidarity left an awasiting and living Aduna Makoy justice, accountability, and Basum dignity Democta Law River Colausing Adugi Democta RPF Nasusawali counter-insurgency operation giving the Misa Miam Sing Hard Pahibasi Indian Army the Anobamanate Indian Army na Wesiagi civilians in the Tamtirba crime cancer Te Hibasi Rose Amasum Manura Magi Todoxing Aduna Mayek Sing Labakudamni Lankai Lamkai Lansinduna Naga civilian communities in the Lieutenant Exata Hibasi international human rights norms amasung human decency adu violate tawadi masi inauno thawdok amanate haiba thong masi sahi asigi angan basaruk gi hauna Indo Myanmar border leiba civilian area amasung armed group singi sainini haina maral siraba jaga sing adu Lieutenant Satarpa Indian drone operation amasung cross border strike ki makasa tharba thongni micham miam singda Hakting Nana Mang Takanaba Honaba Masung Miogi Punsi Kaikum Mang Takanaba Leptana Saturday drone warfare policy asida Independence Observer Ethnic Forum Amasung Civil Society Organizations in Suyam Toy Masigi Nang Basing Pongdok Palay Krabani Hairi, Aroi with the Haidi Benassi Gumbawa Kudunting with Taudogasi International Human Rights Amasung Humanitarian Organization Loyal United Nations Marilena bodies in the meeting sang of October Kungi drone attack Amasung among Satakibasugum Marilena Taudoxing Independent International Inquiry Satanaba International Criminal Law Gimakara Taudogas the Generation Gimatak Action Lokanaba civilian population sing the Kudung Tiba Tokaliba cross border military operation the Lefan Nava Loina Masina citing Pangliba community sing the humanitarian assistance Amasung protection Gidamak the Westia region the Lady civil society Amasung human rights groups in the RPF Nataxili hiring Manipuri Police na District of the Yamla Joki Polum Sing Pagat Crime. How Kibapung could Maria Sigi Manung the Manipuri Police na Mayaka Banisagi Mayuk the Left and Satarpo operation Gimanukana District of Hungitongan Tongan from Sing the Yamla Joksing Konana Muyum Pagat Tray. Police keep out Haidi Banangarang October Kun Hundo the open police station Gimanukan from Amadagi Amayamla W White Tap Korana, two wheeler Gari Ama mobile phone Ama Masum Adar Card Konana Faki, Parabamu Edugi Maming MD Muhammad Iboya Chahi and Kagimatui Kawi, Bisnupur District Moirang subdivision Gimanukan Ba. Bora yang bimay lekay digi ni atopa aman Imphal West ki manungsan ba pobutek maning lekay digi MD bogi mayum komay sahi yang kay gamari ko bamiyoy ama Senapati District ki Mau Police Station ki manungsan pa National Highway 2 ki Martyrs Park maya digi fare miyoy asa digi brown sugar gram sama gatara kamapan yaw na atay polam kaya supagat ki hairi hau ki October kun gamatay dina security force na komitong maya lekay dalay ba sanggom subam soil sahi kun gataruk ko bamiyoy ama mahaki mayum digi faki miyoy asa digi Tasrex Tiar Cup Syrup Bottle Maudrag Matho Yauna Selo in a lupal Listing Taragani Toy Casadret Marpo Amasung mobile phone Ama Pagatki Parabamio Asigi Matak narcotic drugs and psychopathic substance Eki Tongan provision Gimaka the casing locally Harry Arunachal Pradesh ki Myanmar do Ulfa Igi Yamlab medicine sing Tajanab Honarabamio Mari Fare Arunachal Pradesh की authority ने Myanmar border तो मनांग नलेबा Arunachal Pradesh की संगलांग district की नंग पंग दस तक की operation तो उल्फा आइज supply तो उन्हें होना रंबा याम लबा medicine अमसुंग अतई पोलम कया फारे हारी पावसी ने मखाता न हारी बना उल्फा आइगी major general अरुण नोडाई दोहुटिया असम की तीन सुकिया द लेबा मियोय अमद हिदाक लंग तो अमसुंग अतई पोलम कया डिमांड तौरे हाइबगी पाव अमा फंगबदगी Arunachal Pradesh अमसुंग Indian Army अनि न खुसम नरगा additional SP headquarters की लिस्टिंग मखात operation अतु सतकी बनी operation अतु दा मोइना सही यंग जुली Gogoi Sahi Kuntragani Pan Deepak Gogoi Sahi Yankanito Amasung Myanmar ki Pang South Labor Yanes Sokran Kobamio Mari Pare Hari Makataba Operation the Lemkoi Luna Ulfagi came the Niamka in a Poche Putok Pusin Torama Myanmar National Maria Amasu Pare Hari Farba Polam Sing Adu medicine supply Amasung Ate Polam Kaya Yauri Haiba Opera San Asi Ulfa Igi activities Sing Mapumpana Laksin Nabasak Tarpa Marilenani Santen की Western Valley area की ओइना सबानो कुम्हारिन पंथोकरे एखोगी कल्चर मांगख्रबदी आइडेंटिटी सु मांगखिबा ताबनी मोहलास
अहानबो ओइना ngarang Sagolsen numita Sandan district ki Tukseng village the district asi ki Western Valley area gi oina apanbugi oina saban kumhari tongan cultural activity kaya ka loina na pangthokre bring the best of the first put to the house of the Lord your God haibatim the Western Valley area sinural na sindana Tungsen village ground the pangthoke festival adu the Western Valley gi anan naga community sing anat ki oiba visual kaya ga loina na sarugya ki loina na istora sahi asi gi oina makum phana mahi marung pibi ne bagi damak tathagat pasu phangdoki India na Manipuri hantaba meeting di yengtunu muthatna bahut erbasi ekoi punna thengna bina masangi kunjarani India na Manipur bu hantaba meeting di yengdun hiram khodamakta muthatna bahut erbasi ekoi punna thengna bina masangi hauki basahi 2023 gi mehum dagi thoglagli irang asina miyam gi kham thengna wa ngi charak asida ekoi gi itihasik oiraba Manipur bu India da namduna tinsin kibagi merger agreement sign tawna kiba chilung da leiba Manipuri raspari thukai ki thawdok ase akan mamong da condemn tawi Mafam asi heritage site am oina phawba thampham thokpani haina ngasi Imphal gi GM Hall da pangthokiba All Manipuri Women Voluntary Association linkhat ki sahi kuntra ga taruk suba mapok kumun gi thoram da president okiba amowa gi president Y Kunjarin na phongtokre magna makhata na haiki bada khuna es da thogliba thodong wa thok singa sida nupi oibising pu angam ba thodang khardi lo phom thoki haina lo ki ba sahi lisingam sa pon marfu mapan gi October kun ga mari da amroba asi linkhat ki bani lupa si hek linkhat ki bada gi lamda masi gi khunai lon amasung sen milan yauna hiram khudimakta soba thodang kaya loduna lakhi makhata na suloki gani haina phongdoki thoram adu da saruk yakhiba amuko gi president Sanjoy Sorok khaibam na phongdoki ba da amuwa na hek sapong lakhiba dagi lamdam asigi oiba thodok wathok kaya da soba thodang kaya loduna lakhiba asigi damakta amuko gi maikai dagi thagatpa phongdorkli makhata na sulaiba ki oiba soba thodang kaya lorokhi gani haibagi thajaba lei haiki amarom da Manipuri asi loisinba ngamdaba problem kaya na pik thalaga leiri ngalingai matam dagi lan haibasi adum nangnaga lakhrabani haibasing asi ekoi punna khongpham amata se na lepina tuna thengnamin drabadi makhata na adumuk satharki gani apun bagi khongpham amata na punna lepina tuna apun ba amasung manaba khunai ama semna bahona minasi Manipuri amasung Bharat na phuda NX tawkhibadagi loilam leibak amaga manaba mongda sapu kaya thengna tuna lagli lisingam sani pan maudraga mathoida Manipur bu British na lusin khiba adu gi lisingam sapan nipugo mapanda Manipur bu amuk hanna Bharat na amuk hanna lusin khiba ni asi mapan thun ge oiba pem de khena leiri basu masina pirak liba sapu di sapmanai maram atuna anuba Manipuri ama semna bagi damakta ekoi punna thengna minaba changi awon bu khunai ama semna bhona badanu pa amasung nupi habegi khena bakari sulaite ningthau palingai matam degi leibak tu eba thodok wathok kaya da nupi singna soba thodang loduna lakhi ahan ba amasung ani suba nupi lan da nupi singna lokhiba thodang aduna masigi maik larba khudamni ing 2023 dagi Manipur da thoglakhiba issue asi international oiba issue ni maram aduna miyam mamata na punna khangminaba thengna minaba changi hairi October kunga mapan di UN sina senapati de muiba ongnaba sem saba loikre thasi kunga mapan the government of the People's Republic of Nagaland gi makhara senapati district headquarter the UN sina numit asigi makhoi gi Christian lining gi oiba londa Gena haina lauthuk tun itihasik oiba mong the ancient I am gi lusing ba to kilometer tias muiba ongnaba sem saba loikre UNC gi maikai degi ancient I am gi lusing ba sin naga sing gi nat ki chanabi amasung culture gi thorum kaya gi loina harau taram ukadori thorum asi hena mabung phana ba amasung lusing ba sigi mafam de kai kumna ut poina senapati de leiri ba mahai loisang khuding maksuti lauthukre loina dukan sing su thong lon ba yauna economic amasung commercial activity khuding lemna ba khangan kre loina unity amasung solidarity ki spirit asi sagutuna community gathering amasung program asi da sar yana ba khangan kre UNC gi maikai degi makhata na phongdok libana Gena asina gasing gi unique history amasung position sing the yumpam order self determination gi hojik sangsi leba pandam asi phangnaba madi naga sing gi unity amasung strength gi symbol amasung gi dori bani naga community sing itihasik oiba mongda pangthok ka dori ba thorum asina naga sing gi santi tangdu leitaba amasung chaukhat pa purakna punna ama to ena hona minasi hari panbe abadi ancient I am gi general secretary muiba thorum asi yorom loba matung Dimapur gi damakta senapati thadok khigadabani kum amagi manungda amukta ta thokpa ningol chakobagi thoram ase ningol singi thoidok hendokna khawrang nangai rakpa numit amani numit asna lakpada lairba anang khaidana arai arai puthokna mabung mawpa sing mama pa sing ningol oibi masa sing bu sak samin naba thoram ni haina pandam gi cherol man hairi cherol sina makhata na hairi bana numit asna lakpada mama kaina khraba kana leijida masa sing mama gi khujing paiduna satpa phangjadraba kaya di milu da pirang sinthana asat ok sing yengbana tan upai lete asigu mama kaina khraba kaya gi awa basi uraga kharda
अवाब कोकनब पांदमदा कोइना चत्तुना तेंगबांग पीखी प्रोग्राम असिगी मनुंग चन्ना हंदक सहीगी ओइना खंगतलबा ममा लैजिद्रब आंगांगसिंगदा तेंगबांगसिंग असि फंगनखी मतुंग तरकपा सहीसिंगदसु हेना पाक चावना मसिंग यामना मतेंग पांगबा ngamba ओइजगे हाइना ताइबंग मपुदा थौनिजरी पुक्चल चावरबा चावरबिसिंगसु माइके असोमदा मिलिंग संगबिदुना हेना चावना मतेंग पांगबियु हाइरि अदुगा अरोइबगी अपडेट असना बर्मागी तहसील विलेज पुलाव टाउनशिप की टेरिटरी रीजन द लैबा केंद्रीय कमांडर मिलिटरी जुंता आर्मी ना हाटख्रे हंदाक्री बर्मा ललहुबगी मकोक यामना हाले हाइरि जीआई मांगमिनलान एलायंस बोंबोंग हांसिंग चही निफुगरिथोय कौबा कुकी युंगावरगा मसा मतोमते गरी ममांगदा चुंगसिलगा सिजग्रे हैना कंगलैपाक यापुनबु खुलावना अपडेट तौबिरि।